Akashvani Imphal Wahengbam Rajesh Pau Pajari Ahanbada Maruba Pau Mukhyamantri Yumnang Khemchan Hari Wata Padaba Chokotpa Shanti Leba Manipur Ama Oiraknabagidama Choktaba Laitana Amato ina Katopagalona Tabak Tawinaba Tangai Pade Manipur World Rare Disease Day Thoram Pangthokre Amasung Nongchup Thambai Asia the Hojik Oriba Phibamgi Yenglaga Directorate General of Civil Aviation na Flight Operator Singda Section Wa Thamkre Nomagiba Pandit Din Dayal Upadhyaya Prashikshan Maha Avian Lising Ani Kuntaruk Ngarang Imphal da leba Thambal Sanglen da Pangthokre Morcha amasung jila thakta pangthopa workshop adda Mukhyamantri Yumnang Khemchan Singh Dolgi President A Sardar Devi Kendrigi Heavy Industry amasung Steel gi Raja Mantri Bhupati Raju Srinivas Barma Dol asigi Manipur gi in charge Dr. Ajit Gopachare Cabinet Mantri Govindas Konthokjam MLA Singh Thongam Bisojit Karam Syam amasung Dinganglung Gang Mai yauna Dolgi Makok Thongba Mioy kya saruk yaki Thoramasi grassroots level legi hauna BJP bu mapangang kakhanabagi pandam da pangthokpani hari Thoramdugi matang da Siri Khemchan hai grassroots thaktagi dolgi mapangal hena kanghanaba amadi sangstan asina miyangba lainariba mari hena chesin hanabagi matang da mai pak na workshop asida wafam kya khanaki manghai afaba lengak sasan sothaduna leiraba chakot thorangi lambi sing amadi miyangi oiba dol ama ohenaba kari thabak paikhatpa yabagi habadu khanaki Wata Padaba Chokotpa Santi Leba Manipur ama Oiraknabagidama Chokthaba Laitana Amato ina Katopagalona Tabak Tawinaba Haina Warip Lauki Regional Institute of Medical Sciences RIMS na Sindunangarang Hospital asigi OPD complex da World Rare Disease Day thoram pangthokre tharomasi pangthopagi maroiba pandam di rare disease singi matangda miyambu hena khanganba laina sing asigi matangda nganna khandoktuna layeng tokpa amadi patient sing amasung imung manungi miyoi singda mateng pangba haibesni thoramdu da RIMS ki director Professor G Sunil Kumar Sharma head of Department of Radio Diagnostic amasung Medical Superintendent Professor S. Subhasandran Singh Basaruk Yaki. World Rare Disease Day asi sahi kudingi February 19 da pangthoktuna malem sinbada leriba rare disease na narba mioising amadi makhoigi imung manung singbu luna chana tawbiduna samas asigi amasung hakselgi khudong sabasing phanganaba thorang kaya paikhatuna lakli. Security Force na akaknaba paugi matungina thi humbagi thabak chathaduna miyamdagi sel khaiba amadi hingsagi thong singna chenaba mioising phabagi thabak leptana chathari Manipur Police ki Cherolaman hai ngarang Imphal West Jilla gi Singjamai Police Station gi manung chanba Khangembam pankha ngana pi thong mamangdagi KCP Nongdreng khombagi mioi ama phaki numit asimakta Manipur Police na Imphal East ki Porompa Police Station na konba wangkhai eyang palidagi miyamdagi sel khaibani haiba UNLF Koirengi Masana Masabu second lieutenant ni haijab mioi amaga atopa mioi amaga faki makoidagi magazine aniga loinana pistol ama kapa yariba maru tarataruk fangle hari Imphal gi Bir Tikendrajit International Airport gi Central Industrial Security Force CISF na heroin kilogram mari gram chanipan rom phaga kiba adubu BJP lusingba amasung MLA nongthomam birena thagat pa phongdrokli masi haukiba matam khara asida khwaidagi masing yamna phagat kiba drug ni manghai CISF ki personnel sing lokiba thaudang adu thagat pa phongdok ningai ni amadi NCB na case adu khudakta lokotuna makhata ba thabak sing paikhalakba asina drug ka mari leina ba case sing da makoina haksin lawi haibadu takli Siri Biren hai drug puthok pusingi mayokta changsiliba khongjang lepa laitana chathaki gadabani war on drug asi Manipur amadi lamdam asigi naha singi tungi punsi kannaba achetpa phirapni Manipur asi kaidonungdasu ainia daba polam sing puthok pusin tawpham oheloidabani haina Siri Birena makha taki tabiriba pawasi Akashvani Imphal dagini Nongchup Thambai Asia the Hojik Orakliba Fibamasi Yenglaga, Directorate General of Civil Aviation DGCA na Flight Operator Signal Lamdam Asda Hojik Oriba Security Fibam Kupna Yangsinaba Pautak Pikre. DGCA and Topa Advisory Amad High Flight Operator Signal Nongchup Thambai Asia gi Lebak Singda Lan gi Fibam Amad Lakliba Asigi Yenglaga, Makoina Aeroplane Paitok Pasin Tobada Ating Batamlakliba Asigi Yenglaga, International Airspace ki Chana Kanglon Ngang Chatkadabani. Lana sina maram oiduna solaba mapam sing landuna yariba makai aeroplane paidanaba DGCA na hairi masigi matakta lana sina solaba lebak sing amadi National Authority na thokpa Aeronautical Information Publication amasung notam kupna yengsinggadabani
Middle East da hojik oriba phibam asina Mumbai gi Chhatrapati Shivaji Maharaj International Airport aeroplane kya cancel tawkhibadagi miyam da khudong chadaba kya marum mayoknare hari. Civil Aviation Mantraloy na hai ngasi aeroplane Samri Nifumari cancel tawruba yai. Maragasida Iran gi Supreme Leader Ayatollah Ali Khamenei America amasung Israel na sathakiba air strike ta Syria hena America gi Rashtrapati Donald Trump na laukthokre. Social media da thagalakpa post amada Donald Trump na hai akaknaba mafamsingda bomb thadabagi thabak chayol ama natraga makhatana sangthana chathakigani. Iran gi military amasung sarkar gi oba mafamsingda America amasung Israel na nongtaktagi leptana chatharkiba attack ta Ayatollah laikidabani hari. Israel ki Pradhan Mantri Benjamin Netanyahu na hai sahi marphu taruk suruba Ayatollah Khomeini nongtaktagi landabada ngarang siram lagni haibagi chingnaba chapchana lay. Pradhan Mantri Narendra Modi na Gujarat ngarang Semiconductor Assembly Test and Packaging ATMP sangakre Sonanda laiba Micron Semiconductor Technology India Private Limited ta ATMP asi sangaduna Bharana Semiconductor sabagi lambida achoba panduk ama yawba ngamle. Semiconductor ki polam sing saba hoba amasung atay mafam sing na thadokpa asina Bharata iyan hana sajaba Semiconductor Memory Modules oire. Thoramdu wangang bada Pradhan Mantri na hai handakta pangthokiba India AI Summit ta Bharana AI gi lamda tawba ngamba sakti adu malem gi miyam da uthoki. Mang hai hokiba chahisa asi thawna chalaramba adu haujikki chahisa asidi microchip na awonba purakle. Semiconductor Mission 2.0 gi makhada anoba achoba project tara ayaba pikiba asi pan India ecosystem asi sanandigi Noida amasung Assam phawa yohanba ngamlagani. Siri Modi na hai laibak asigi masak matumtana sajabagi thabak hengalagriba asina electronics amasung automobile gi polamsing demand su hengalakli. Kendra ki Textile Mantri Giriraj Singh na hai laibak asida textile industry hena chawkhatanaba sarkar asina ahenba lupa koti lising ama makai hena thadare. Mang hai thawrang asina textile industry ki polamsing malem da thadokpagi chang $1 billion chanipan yaure. Ngasi phongba pauche singi maruiba pauksing gidama hojik Khangembam James leire James. Thakachari Rajesh. National HPV vaccination campaign hogdokre CM na Jenims manungi lambi kudakta semjinaba haikre haina ponafam pauche da ahanba headline tawduna phongli. Bhutan gi festival da Manipur dagi yauna aiba yankai humdoi saruk yari haina pauche asigi anchor kalam da phongli. State ki thakta National Science Day gi thoram pangthokre haina Sanalaibak pauche gi anchor kalam da phongli. Governor na Amit Saha unaduna Manipur gi fibam paudam kre haiba pau ama huyenlan pauda headline tawduna phongli. Rule of law laitrabadi democracy lairoi law gi mapangal hena kankhat hangadabani haiba Justice Koteshwar na phungdokhipa wafam pauche asigi ani suba headline oidi. Ngami singda innovative Farmers Award lising ani kuntaro genthokre haina Sangai Express English edition da maru oiba pau oina phongli. Traffic Control Police Wing na yausang manungda chanagadaba traffic advisory thokre haina People's Chronicle gi ahan malamai da phongli. Pause asida Dhanamanjuri University gi Vice Chancellor na Climate Change amadi Sustainability gi matangda PG course ama hapnaba pandam thamni haiba pau amasu box item oina phongli. Jingkai hunba PC na Governor Polo Trophy gi champion oikhibagi pau ama Manipur Mail gi ani suba headline oiri. US amasung Israel na Iran da landakre Iran gi Defense Minister hatkre Israel na kablakpa bom na mi yankai mathoi sikre haiba pau Sangai Express Manipur edition da ahanba headline tawduna phongli. Rajesh. Thakachari James aroibada maroiba pau Mukhyamantri Yumnam Khemchan na hari watapadaba chawkhatpa shanti leiba Manipur ama oiraknabagidamak chokthaba leitana amatta oina kathokpagalonana thabak tawminaba tangai phade. Manipurda World Disease Day gi thoram pangthokre amasung nongchu thambai Asia da hojik oiraklo bifam asi yenglaga Director General of Civil Aviation na flight operator singda section wa thamkre. Israel gi Supreme Leader Ayatollah Ali Khamenei America amasung Israel na sathakiba air strike ta sire haina America gi Rashtrapati Donald Trump na laukthokre. Paulo jare.